Online Manipuri numidangi pau mieng tabiriba pumnamak puthoi laisramna khurumjari ahanbada Kuki MLA tarana Singna Ngamlaga Chief Minister na luchingba MLA singna tusoliba karigino Manipurdagi tonganba lenga ama fongna taliba Kuki MLA na Central lenga ka fongna Singna Ngamlaga Chief Minister N Birena luchingba lenga asigi Minister MLA singna tusona laiba asi karigino Manipurda tangdu laitaba punsi purakke hairabadi Assam Rifles athubada lokthoktu na mathong huktaba Kuki terrorist sing takthoknaba state amadi Center na honagadabani haina nupi khunai mera paibi liwa bokul makhong amadi hairangoi thong mera paibi ima singna pendaba fongdokre Manipur Press Club tangasi pangthokpa paumi singa unaba amada nupi khunai mera paibi ki advisor KA Sasimukhi na hai Kuki MLA tarana Prime Minister amadi Center gi luchingba sing unaduna wari saba ngami adubu double engine gi lenga ni hariba state asigi Chief Minister N Birena luchingba BJP gi Minister MLA singna kayara khanna unaba phangdriba si karigino Manipurda lairiba National Highway sing aikhoigi nattabaga chap manare Kuki amadi atoba furup ki Meeoi singna makhoigi apamba phangnaba honabada lamdam asigi miyamna awaba kaya mayoknari lamdam asigi miyam ngak senaba lairiba Assam Rifles na kumai oina yengli makhoina Kuki terrorist singi maikaida fongna lepli haiki makha tarakpada budget da Manipurbu miraibagi khudam chawna uba phangle Alfred Athar Ngasi phamkiba India gi Parliament session da outer gi MP Alfred Athar kangamna union budget ki matang da khanabada Manipur gi wafam kaya puthokre mahangna phongdokhibada central lengakna Manipur bu mirai bire Manipur da tholiba irang gi wari tabidre budget da Manipur bu mirai bagi khudam chawna uba phangle loinana union finance minister yauna union gi luchingba singi pukning chingchinki tarakpada separate administration gi mingda indigenous yek salai leba furup sing Kuki onthokna ba hotna ba yaroi haumi National Commission of Scheduled Tribes the Paumelan Haukip Committee on Protection of Tribal Area Manipur Kuki Hills Village Aisajang Cycle Subdivision Sadar Hill East District Kangpokpi Manipur na separate administration demand tawbagi manung channa Kangpokpi ki district manung da lairiba Aimol Thangal Chiru Maring Kom Kharam Khoire na chingba village sing asi Kuki village onthok tu na che tharam le Haina Federation of Haumi na thadorok pachero amana hairi Federation of Haumi gi Publicity Secretary Huirem Barat na khuyek pidu na thadorok pachero asina hai tongan ba tangkhul liang mai na chingba kayasu separate administration manung da chalhanduna makhoi gi demand da ayet palaite haibadu utuna taksinba thengnare masigi damak mathakta pankriba furup kaya gi luchingba singa loinana Paumilan Haukip ki aranba wafam sing adugi mayokta apunbagi khongjang changsin khre hairi cherol sina hai Bharata Manipur na merge tawkhiba matamda square mile charchet tampa khak tawbani ataidi outer Kuki Hills ni haina iri Paumilan Haukip na yelhomi indigenous kaya bu Kuki onthoknaba National Commission for Scheduled Tribes NCST da lana tharamliba cherol asi numit manga ni gi manungda Federation of Haumi da lale haina singdokpaga loinana NCST da su lale haina singdokadabani Federation of Haumi na piriba matam asigi manungda mahangna thabakta onthoktrabadi legal action lobada natana police complaint tawragani haiki Chahi lising ahum mathakki Manipur gi puwari da Kuki Hills haiba leite Bharata merge tawba matamna tampaki square mile chatre khak oiragadi chingi saruksing asina karamba matamda Bharata merge tawki haibagi white paper puthokadabani ngasi fawbada Manipur government ki senfam singna hinglibani haibasi Kuki na khangadabani separate administration demand tawba Federation of Haumi na yete adubu makhoi gi lakfam Israel natraga Myanmar da tawgadabani Kuki na Manipur da saidangbagi refugee fund 1973 fawba lawkhibadu karoidabani Kuki asi lamdam asigi ovo original Abivasi alliance Janajati sunate maram aduna ST status makha tana lehanpam thokte Kuki gi media war amadi makhoi gi machin thiba asi India gi citizens singda nattana malengi mipum khudik mangna khanglakle aduna thuba matamda makhoi gi maral yajaduna changjarakani haibasi thajabani hairi tarakpada Tamenglong gi Dinthanglong village cha chingning khaibada mama macha laikhidre mapuroiba sokpadagi hospital da lekanari ngarang ahing Tamenglong district ki mafam ayamada nong kana chubadagi nongai matung pung 12 makhairom tabada Tamenglong district ki 1 number 3 Dinthanglong village cha chingyada saba yum ama leikhom lainanga loinena chingning khairakpadagi yum ama nansinbadagi imung aduda leiba mama macha sire mapuroibana sathina sokpadagi hospital da laikanakre laikhidraba mama macha soklaba mapuroiba sigi asengba leifamdi Tamenglong gi Chawanglong khuldagi ni hairi laikhidraba nupi asigi mamingna Daujang Liu Kungani pan amadi ma ki chahi ani da ngariba macha nupa asi leikhom lainanga namsinduna makhoi ani sibani thodo aduda yamna fibam thina sokpadagi porompat lairiba Jennings Hospital da pukhatuna laikanariba sigi mamingna Ringsing Lung Kamai Kuntraga
ꯃꯅꯤꯊꯣꯏ ꯀꯧꯏ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯃꯦꯡꯂꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯑꯍꯧꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯈꯨꯗꯛꯇ ꯌꯨꯝꯊꯪꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯤꯡꯌꯥ ꯅꯛꯅ ꯁꯥꯕ ꯔꯤꯡꯁꯤꯡꯂꯨꯡꯒꯤ ꯖꯤꯡꯒꯅ ꯀꯨꯞꯄ ꯎꯒꯤ ꯌꯨꯝ ꯑꯗꯨ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯩꯄꯥꯛ ꯑꯃꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯈꯨꯗꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯔꯤꯡꯁꯤꯡꯂꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ ꯑꯗꯨꯒ ꯔꯤꯡꯁꯤꯡꯂꯨꯡꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯨꯗꯛꯇ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯍꯧꯖꯤꯛ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯗꯥ ꯑꯪꯁꯤꯝ ꯗꯥꯡꯁꯥꯕ, IAS, ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯑꯃꯗꯤ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤ.ꯁꯤ ꯇꯃꯦꯡꯂꯣꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ-ꯃꯄꯥ ꯃꯊꯧ ꯇꯥꯕ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ, ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯥꯌꯦꯡꯅꯔꯤꯕ ꯔꯤꯡꯁꯤꯡꯂꯨꯡꯒꯤ ꯂꯥꯌꯦꯡꯕꯗ ꯐꯪꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ-ꯃꯆꯥ ꯃꯐꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯌꯥꯕ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫